السلام عليكم ورحمة الله وبركاته. الحمد لله الذي لم يزل عالما قادرا حيا قيوما سميعا بصيرا، وأشهد أن لا إله إلا الله وحده لا شريك له، وأكبره تكبيرا، وأشهد أن محمدا عبده ورسوله، وصلى الله على سيدنا محمد الذي أرسله إلى الناس كافة وبشيرا ونذيرا، وعلى آله وصحبه وسلم تسليما كثيرا. أما بعد، فقد قال الله تبارك وتعالى في القرآن المجيد والفرقان الحميد: أعوذ بالله من الشيطان الرجيم. بسم الله الرحمن الرحيم. يثبت الله الذين آمنوا بالقول الثابت في الحياة الدنيا وفي الآخرة. صدق الله العظيم. وقال النبي صلى الله عليه وسلم: إنما القبر روضة من رياض الجنة أو حفرة من حفر النار، أو كما قال عليه الصلاة والسلام. نصير بإسنا ناوسين آخرت کی منزل سنگی منung dagi khwaidagi ahanba manzil asidi qabargi manzil asini. Karigumba hairiba manzil asida yamna laina chatkiba taraba adu oiba taragadi lakadauriba manzil khudimakta sulaina chatpangamgani. Tawbatabu hairiba manzil asida yamna luna chatkiba taraba adu oiba taragadi lakadauriba manzil khudimakta suluna chatkani. Hazrat Uthman Gani radiyallahu ta'ala anhuna nongman mit ama qabar amagi manakta liptuna layringai matamda mahak aduki mati kaplammi mahana kappana maram waraga mamittagi chen tharakliba pirang aduna mahakki makoi mubarak adu pumchot lammi. Matam maduda lairiba mioi sing aduna angakwa chana hanglammi. E amirun mukminin, nahakki namangda jannat amasung dozakh ki matangda, jannat ke sawab ki matangda amasung jahannam ki azab ki matangda wafam kaya tahan matamda nahak mawong asigum nakapkhide tawgum sung nahan ngasi aduki mati kapliba kariginu haina. Matam maduda Hazrat Uthman Gani radiyallahu ta'ala أنهن هرقلمي إن القبر أول منزل من منازل الآخرة. تسيغنما قبر سي آخرت كي منزل سنگي منون دغي أهان بمنزلني، فإن نجا منه فما بعده أيسر منه. Kanagum misak amana hairiba manzil asida laina mai pakhi bataraba adoi bataragadi lakadauriba manzil khudimakta sumai pakani. Wa illam yunja minhu fama ba'dahu ashaddu min. Kanagum misak amana hairiba manzil asida mai thikhi bataraba adoi bataragadi lakadauriba manzil khudimakta suyamna luna awaba galoina chatkani. hairibu wafamasi haram labagi matumda Hazrat Uthman Gani radiyallahu ta'ala anhun harai Allah ke Nabi Karim sallallahu alaihi wasallam nahidu pirami ma ra'aitu mandaran qattun illa wal qabru afda'u min. Aina qabri manzil lagi هنا أكيد تجنب منظر مفوض كدرينا. Hazrat Asma بنت أبي بكر رضي الله تعالى عنها هاي مدودي الله رسول صلى الله عليه وسلم نوم من أما فتنة قبر کی متان دا بیان ترمی متم مدودا میوی وسین ادو کمتی قبلمی مخوی نکپن مرم ورگا مخوی کپگی خنجل ادونا پمنین نلمی متم مدودا مهان نسران نبام فرمی الله کی نبی نکرم هاي کی بنا مخوی ندو کمتی قبل بنو هاي نمها کی تھموی نسران نبام پقلمی هاي لبا مخوی نکبل با خنجل ادو این دھگرب متندا مهانا مناقنا پنپا مدهنی الله کی نبی کریم صلی اللہ علیہ وسلم نا کرم وفم ہائی کی بنا نکوئی نا دوکی متی قبل بنو ہائی نا متم مدودا نپا دون حرق لمی الله کی نبی کریم صلی اللہ علیہ وسلم نا برمی قد اوحی الی انکم تفتنون فی القبور قریبا من فتنة الدجال. أي جناكتا وهيلا أي مدودي نخوي خدمك قبر نخوي خدمك فتنة الدجال جي مماندا فتنة قبر جي هنا ميوك نغني هاينا. نكسيرا بإسنا ناوسين نوم من أما فوبا قبرنا سمنا هايدنا هو كدري قبرنا هاي أي سي متوم تلي بيمني أي سي لبعنا صاحب يمني أي سي تنكانجي يمني.
Kanagumba mumin banda ama hek kabar da dafan tarok matamda kabar na hai nahak lakpa siya na fare ay thakta chatlamba miyoy singe manungdagi khwaidagi hena faba khwaidagi hena ina pama misakti nahak ni hojikti nahak bu ayngunda sinnaram labanina ayna nahak ngunda karamba thawjal tawbuno haibadu yengu haigani adugi matungda hairiba banda aduna mamitna yengle phawba mahak kabar adu lakpho hankhigani amsung jannat ke thongsing handokani tawba tabu adugum laba haibe indaba fasik banda ama kariguma dafan tawrak patare adoi batara gadi kabar na hai nahak na lakba siyam na fatte aigi thakta chatlamba miyoy singe manungdagi khwaidagi hena tugat chaba khwaidagi hena pamdaba misakti nahak ni hojikti ngasidi nahak ko aigon sinnaram labanina aina nahak wanda karamba saza pibano haibadu nahak yengu haigani adugi matungda hairiba kabar ado sapsilakana maram moraga mahak ki saru ado karan takhigani iyet ki saru na oida oigi saru na yetta mawang asigumna magonda saza pigani adugi matungda hairiba fatta misak aduda len hundra mahu kanba len hundra na saza pigani atopa riwayatana samadagi amata bahana sulai hairiba len nase aduki matik mahu kanba lenni mahakim huwa se zamin da mukhakka makumatamda Kayamat fawwa hairiba zamin asida kariguma pasak amu fawwa hawwa ngamloi aduki matikan graba mahu kallaba linnaduna kayamat fawwa saza piraga laigani Rasulullah sallallahu alaihi wasallam nahidu pirami innamal qabura rawzatun min riyadil jannah aw hufratun min hufarin nar qabara se jannat ke laikwan singi manungdagi laikwan amani amasung dozakh ke mumpak singi manungdagi mumpak amani haibadi kanagumba afaba banda adugi damaktadi qabara se jannat ki laikwan singi manungdagi laikwan ama oigani aduga fattaba miyoy sing adugi damaktadi jannat ki mumpak singi manungdagi jahannam ki mumpak singi manungdagi mumpak ama oigani jannat ki laikwan amasung jahannam ki mumpak oihanba oihandaba haibasi aikhoida leire karigumba aikhoina afaba thabak tawre adoi bataraga de jannat ki laikwan singi manungdagi laikwan ama oigani karigumba aikhoina fattaba tawre adoi bataraga de jahannam ki laikwan sing jahannam ki mumpak singi manungdagi mumpak ama oigani Rasulullah sallallahu alaihi wasallam nahidu pirammi kanagumba banda ama sire qabr damhak dafan tawu matamda mahaki manakta farishta ni lakani hairiba farishta adugi machu ado amubo oigani makhoigi mamit ado hekok machu oigani makhoi anigi manungdagi amana munkar kawi amana nakir kawi hairiba asiba misak aduda makhoina wahang ahum hangani ma rabbuka nahaki mapuka nano ma dinuka nangi din karino ma kunta taqulu fi hadha ar-rajul li Muhammadin nah Muhammad sallallahu alaihi wasallam ge matang da karamba aqidat hambano hain hangani hairiba misak aduna Allah na yaba asumba mumin banda oi batare adoi batara gadi hanglak leba wahang ahum adugi pakhumpi iruba ngamgani ma rabbuka hanglak matamda ai mapu Allah ni ma dinuka hanglak matamda ai din Islam ni ma rasuluka nangdi rasul kanano hanglak matamda ai rasul de Muhammad sallallahu alaihi wasallam ni mahaku Allah tabarak taala na hakka loina na thabirak pane haina khumbangam gani hairiba afaba banda adugi damakta hukum tawgani mahaki damakta jannat ke phamung ama thabiyu amasung jannat ke fizwan sit hanbiyu amasung jannat ke thongsing hangdo jannat ke thongsing hangdo pan maram moraga mahang onda adu kimatik inglaba adu kimatik nusiraba nusit kaya lakani amasung farishta singna afaba banda adu dahai gani nahak tummo goina amagumna tumbagumna nusira becina nausing mawang asigumna qayamat fawwa mahaku pothaangani hairiba afaba banda aduna farishta adu dahai gani ayase amukhakta ayaba bibiyu yumda chatpagi aina lairiba nungaiba halat ase aigi yumdi miyosingda tamlogi haina matam aduda farishta aduna haigani e banda nahak mafam masida lakhrabanina nahak hanba yabagi ayaba leite mafam sida lakhi me khudima hanbagi ayaba leite na haigani adugi matung nahak khayang qayamat fawba patha handan thangki gani
Adugumlaba afaba bantasing adugumlaba farishta munkar amasung nakirna hanglakpa wahang khudimakki pakhum piba ngamgani makoi khudimak adu mai paklabani masibu Allah tabarak ta'ala surah Ibrahim suhabiri yuthabbitu Allahu alladhina amanu bil qawli thabiti fil hayati dunya wa fil akhirah adugumlaba iman wala singbo Allah ta'ala adugumlaba wafuma aduna cheksanna thambiri haibidi kalimata iba asigi zariadagi dunya amasung akhiratta yamna akanna mawangda chaksanna thambi nusira wechina nausing tawba adugumlaba fattaba haiba indaba gunagar banda adunda hairiba wahang ahum adu hangba matamda makoi sing adu pakhum piba ngammoi ha la adri masada afsos sajagani aduga ai khangde na harakani matam adu hukum dawgani hairiba fattaba banda asigi damakta jahannam gi phang ama thabiyu amasung jahannam gi phizon setal duhain hukum dawgani adugi matungda jahannam gi thongsing hangdokani jahannam gi thong hangdokpana maram moraga jahannam gi maigaidagi adugum laba asa wanu sit kaya silakani maram maduna mahaki kabaroda adugi matik awaba mayoknagani adugi matungda hairiba kabarado sapsilakani kabarado sapsilakpana maram moraga mahak adugi matik awaba oigani hairiba fattaba banda adugi damakta adugum laba mamit tangba mana pangba farishta ama saza pina bagi damakta thangani hairiba farishta aduna qayamat fawba yot ki mun thanga mana tharaga saza piduna laigani mahak aduki matik awaba oigani aduki matik awaba oigani mahak ki awaba maisak adu khangba ngamdadana mahak koilaw lawani hairiba lawbugi khonjil adu jinnat amasung insan ge topada lairiba makhluq khudimak na dilwan tai Hadrat Zaid bin Thabit radhiyallahu ta'ala anhu hai nongmani dama Rasulullah sallallahu alaihi wasallam banu Bukhari adugum laba laikona mada salami hairiba laikona adu satpa matamda khangaudana Allah ge nabi na tongliba khacharado yamna thuna chelami matam madada Allah ge nabi asi takhigadra haina ki farammi matam madada hairiba mafam madada kabar manga taruk lerammi matam madada huzur sallallahu alaihi wasallam na hairiba mafam madada kabar manga taruk lerammi matam madada huzur sallallahu alaihi wasallam na sallallahu alaihi wasallam na lakminariba sahaba kiram singla hangi nakhoi khangbra hairiba kabar asida lairiba miwasing ase kana gino haina matam madada nupa amana khumlak lammi ya Allah ke nabi ai khangi matam madada huzur sallallahu alaihi wasallam na hangi hairiba miwasing ase karam ba mawong de sikhibano haina matam madada nupa aduna khumlak lammi ya Allah ke nabi fi shirki makhoi sing ase shirk tawraga sikhi haina matam madada huzur sallallahu alaihi wasallam na upirammi aina hairiba kabar asida makoigi kabar asida hoji azab tawduna lairi matam madada Allah ge nabi karim sallallahu alaihi wasallam na haraklammi kari umba igonda akiba faramdraba miyo basinga se asiba phumba asi thadokini haibagi akiba sileram dabtaraba aina Allah da dua tawani aina hairiba kabar singa asidagi da piba azab khudima ase ki khonjena chitariba sigumna khara khajikta so tahanbiyo haina dua tarongmadabani nusira bechina nosin ekoi khudima khandam thoi qabar ge manjila se dukimate akita chungma manjara mani hairiba qabar asigi damakta ekoi tayari tafam thoi hairiba qabar asida adugum laba miyo khudima hairiba qabar ase samdna chatkani kanagum miyo mufawba la hairiba qabar asigi manjara ase samdabda chatpa haibadu oitokloi adugum lami singado phumthibo oisanu phumdabo oisanu makhoi khudima qabar agi waham pahung ahum adusu suksai shodana makhoi khudima tahangani musira bechana sing awagi nabi karim sallallahu alaihi wasallam hadu pirami yad'ul mayyita thalathatun mayit adugi matunda polam ahum innagani fayarju ithnan wa yabqa ma'ahu wahidun aduga polam ani madi halakani amsum palam amadi hairiba mai adugulun hawani yadba'u ahluhu wa maluhu wa amaluhu hairiba mai adugu matungi innagadawa pasaksin adudi mahaki mari matasingi amsum haki mal dawlatni amsum haki amalni fayarji'u ahluhu wa maluhu wa yabqa amaluhu
ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯥꯜ ꯗꯧꯂꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯟꯈꯤꯒꯅꯤ ꯇꯧꯕꯁꯨꯡ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯃꯜ ꯑꯗꯨ ꯈꯛꯇ ꯂꯩꯍꯧꯒꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯈꯪꯗꯐꯝ ꯊꯣꯛꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯤꯕ ꯃꯥꯜ ꯗꯧꯂꯠ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯕ ꯑꯗꯨ ꯐꯨꯡꯕ ꯑꯗꯨ ꯐꯥꯎꯕꯇ ꯅꯍꯥꯛꯀ ꯂꯣꯏꯅꯒꯅꯤ ꯇꯧꯕꯁꯨꯡ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯀꯕꯔꯗ ꯂꯩꯌꯨ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯀꯕꯔꯒꯤ ꯇꯌꯥꯔꯤ ꯇꯧꯕ ꯉꯝꯕꯒꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯕꯔ ꯑꯁꯤꯕꯨ ꯖꯟꯅꯠꯀꯤ ꯂꯩꯀꯣꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯂꯩꯀꯣꯜ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯇꯧꯐꯤꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯋꯥ ꯑꯈꯤꯔꯨ ꯗഅꯋꯥꯅꯥ ꯑꯅꯤꯜ ꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്बिल आलमीन।